Moreda shutdown haukre hayeng lengaki mathakta Kuki singna khongjang changsillkkadouri Manipur tholiba irang asiga mari lainana National Investigation Agency NIA na Kuki macha ama phajin khibagi mayokta border town Moreda Kuki CSO singna shutdown chathaba haukre shutdown asi hayeng numit jingba phawba chathagani hairi haukiba kumja lisingani kulhumdoi gi me ahumda Moreda leiba meitai singi mathakta atamnana khulai paiba Kuki jo singna chatharakhiba lan aduda haktengnana senai haibagi maralda kamgin thang gangte kauba Kuki macha ama NIA na phajin khibagi mayokta ngasi numit jingba pung 12 dagi border town Moreda pung kunmari ga total shutdown chathaba haukibani kamgin thang gaite hairiba miyoi asi manga suba Assam Rifles na phavani haina maral siri loinana manga suba AR gi Lieutenant Colonel Nitin Sharma yauna AR gi authority punamak Moreda gi transfer tawgadabne haina demand tawri masigi mathakta manga suba AR personnel singna More town da tangdu leita ba thugai duna miyam gi marakta mungna ba thongna ba sille haina su maral siri shutdown asina maram oiraga More khuntak lansibaga pangkhak oiki hairiba total shutdown adu NIA phajin kiba Kuki macha asigi matangda Hill Tribal Council HTC Unit 1 to 13 CEC Kuki Chief Association KCA More Youth Club MYC Kuki Student Organization KSO amadi KWUN HSR na punna thokpa cherol amagi matung ina More pumba pungkun marigi total shutdown laukthokuna chathaba haukibani Cherol asina makha taraduna total shutdown tawringe manungda hayeng pung 3 taba matamda border town Moreda leiba galngam lantol ground da Kuki jo singi oiba apunba warep sing lominaduna lenga ki mathakta akanba khongjang chungsinaba loinana gaingam lantol gi ADC complex fawa miyam gi khongchat ama chatun chatnaba HTC na konba unit amadagi taranithoi fawa gi manungda leiba Kuki jo singi yumthong koding dagi araiba miyoi sing thoraknaba cherol asina khanghalakli